ngasi numida wairam phongkiba paujal pausidagi India gi proxy army gi asibakchang tara khomjingduna poloikhri haukiba January 23 Indian Army amasung makhoi Kunek proxy army sing thajinduna Gamjong district amasung Kabo Tampak ki lonaba mafam Manipur yawaloi sing gi base camp amada landarak tha sigi mari phawpuna koloni da akan mamongda nomai kamnaki landa basanglak proxy army sing adu Manipur gi yawaloi singna handuna kapada sikhiba sing gi haksang lamang tumhang patpumduna taduna leibidigi lamlaki sa usek singna setuna saba patpumbi manam nam thibadagi yawaloi sing asibakchang tara khomjinduna mai thatokre nongmai maruna panbadagi soktuna satpa ngamdaba kona siduna khara lapna taduna leiriba sibakchang sing leiri nakal animaktagi sangshnana khudong saraba mafam oibana haksang sing adu lokhatpa ngamdabani haina pawgi sources na makatari nakal animakta lan khara lepna khre dubu marakta lapna nongoi kapna ba drone digi bom thadana badi haujik suma khasa thari maike anima khara handuknaraga Fibam semnatuna lairi Kabo Tampaki Tongso the proxy army gi asibakchang yangkhai rom su lairon chankibagi thajab yaba paw manhairi loilam sandokpa mayanglan mising haujik su proxy army khongwatuna anauba proxy war ama taunaba semsari adubu ningtamba taliba yawaloi singidi singnabu kudimak mayuknana semsaduna lairi hainasu paw sources na makhatana phongdorakli ahanbada Kangla Pau ki editorial myamna thamjagi Yalomi singi marakta maraibak nungsibi ihul hantarakpa Manipur miya maru oina masing yamba kangbu mitay singi maphamda maramdam nungsibi isel hantarakpa madi may kaba sinjakta laisubagi sang hengalakhi badigi atopa kangluki miyoy singna hanthaba miyeng na yenglakli baslebak thibani Furup amagi miyam ki marakta lamsa sajat manglaba miyoy singna masing henma tarabadi furup adu laikha tana mangkinabagi maram oirai Furup ama oiba haibasi makhoi goeba top phawna lon mai amadi pokpodigi siba phawbagi nat ki satnabi thoram pareng singwatan leibabu furup amani lawi kariguma mioi kangrup amagi masagi phawna lon mayek laining laison leitrabadi furup amani haina malemgi miyamna sakhang ngamde adubo furup amagi miyamgi maphamda marebak nungsibigi ihul sendaba khaksi manglaba madi subonombigi hainabi leitrabadi maning tamna hingba ngamde Manipuri Kunaina Piba Masida Kumtharakli Matam Sana Kalhuna Bahona Hoda Tarabadi Makogi Kungul Tripura Digi Tripuri Singna Mutkibegi Pibamka Pankak Narakpayavagi Sound Singnabaladi Adungai Kanglai Pak Ngasigi Manipur Kunagi Yelhomi Singburoi Tamburoi Singna Saisa Kya Maning Tamna Hinglakiba Dugumna Hingmangam Davigi Pibam that Lerakliba Sigi Maram Karigino Habado Makoi Masana Hangzabagaloina Wahang Asiki Pakompi Zanabahona Dravadi Makogi Tunglam Satki Pibam Aruba Pibam Amakwarakani Adungai Yelhongai Singburoi Tamburoi Maruina Layoi Kraba Mitei Singi Mapa Mapu Singi Mapamda Mareba Miam Nungshibigi Isel Makogi Lutong Singli Naurida Sien Kibadu Ngasigi Miro Lusiendra Bara Haba Langtak Nabu Wahang Lerakli Wahang asi leirakli bigi maramdi ngasigi makoigi sada nauda masa masu oiriba singidama makoigi mapa mapu singaduna masadagi sendakhiba humang amadi angangba ikhengna yektuna thambiram khiba ngamkhai ngak senduna thamba ngamdabigi phibamda leirakibadagini Marebak nungsiba haibasi makoigi mahuksadagi sagonnarakhiba puwari lol mayek nat satnabi amadi loina silona singbabu nungsiba amadi ngakna satpa ngamba oigadabani adubu lamda masigi ngasigi mirol singi maphamda mapa nat mapu nat amadi marol mayek na singba singbu sakhotabani haina lawbaga loinana miramgi satnabi phijat laiteng singi mating tambana sakhotpani haina pongja sakhoksaba mithibong mitambal oibana Aremba Sakhotpani haina launarakibadigi Nat ki saktam na marangbu oibadana tana saktam ngakpa ngamdabagi phibamda leirakli Yalomi singmi tami Ishil inaw singi marakta mapa nat mapuna thadoktuna miramgi satnabi lainingda luksingkibadigi mapa mapu masakhangdaba amadi maramda nungsiba ngamdabagi phibamda leirakibadigi mitopna lamda masit langoi sansinba amadi apunbagi saktam thugwaina bu hotnarakibani oirakliba phibam masit lamda masigi Yalomi singna Thokwanjabani Mitei singi punsi khangen pham yoraglaba matamda apunbagi saktam kaibi yaro heba aroiba khulauna maramdam kanma ngamgadori prahibisini
अमरोमदन स्टेट असिगी मियामने असेंबली कन्स्टिट्यूएंसी हुम्फुदगी सही मंगा मंगा की जनरल इलेक्शन पांथोक्तुना मिहुर ओइना खंदुना लेंगाक लोनगी थौगाई पांगनबसिंगी मरक्ता खैबुंग तानदुना अमगा अमगा हुन्ना ngangnaba madi phambalangi muknabada thawai yauksinaduna leiri leingakpasingi thawong thausiladu miyamgi mafamnasu apunbagi pangal sakatpa ngamdanabagi mami tarakhibadagi mitopsingna madugi khudongchaba lawduna kaksabi saraga apunbagi pangal mayeng tahananaba lalong sing leptana satharakibani Manipur gi apun saktam kanna bhona bada miyam gi marakta nungsi sana bagi iroina na masana masabu masak khangna hingba mathoktai loinana singrak pukhudimak maithi ba pi bangam bagi pangal sagana bhona ba mathoktai nagna nari ba ki saktam ngagna madi ningtam na hingna bhona bangam dringai atopagi yaifuna ba hona ba tarabadi madu tayona ba wakhalone heba kangla pau gi editorial myam na thamjari Amaromdana huwakat mifam khulngak pahat pa phabi yaningdi mamang saigi December sesa taragamari da Thaubal district ki manungsanma salungpham school mayada police commando na nongmaina kapada khulngak pa ma sikhiba mari tarukna phajinduna ngasi phau thadoktuna leiriba sigi mayokta ngasi apunwa maira paibe kongpal Iran pham thongkhong na sinduna kongpal thongkhongda leiba maira sangdo wakat mifam satakri wakat mifam adura mahiroi hatpi yaningde khulngakpa phaba yaningde police commando singna mitai da thauna utkano khulngakpa hatpa Manipur police commando sing sairak pigadabani Manipur gi aphaspa 1958 laktokadabani mitai hatpa da thauna phabagi mo narco terrorist singda thauna utkadabani phajin giba khulngakpa sing khudakta thadokadabani matik sadaba CM pham thadu amadi matik sadaba lusing basing laktho o haina thaba placard amadi khulauk sing lakhi wakat mi pamadu saruk yaraduna kongpal Iran pham thongkhong apunu maira paibi luk secretary pangambam ongbi Anita leimana phongdokibada lairik laisu tamduna mamagi mathanongda leigitaba masasing asidi makhutta khulai paiduna loijing loyada khulngak pasaliba singbu lenga asina phaba madi makhoida tuan ek kya pansinbagi thong yaningde phajin kiba khulngak pasing condition yauduna athubada thadorakadabana khi Amaromdana miyam gi damak tholakiba khulngak pasing maranai tahanbigano advocate maisnam zoni khulngak pasing tampak ngaknaba miyam gi damak tholapani case ama gi damak phakiba khulngak pasing gi mathakta makhal kya gi case panchilaga imphal lution bi yaba case adu Delhi re transfer tawduna khulngak pasing maranai tahanbigano haina advocate maisnam zonina maitene phungdorakli Imphal gi Manipur Press Club ta pangthokiba pawgi mipama mada zoni maitena makhatana hai kumja English nga niga kungo homdo gi September 13 ta phakhiba konthawjam Romojit Athokpam Kajit Michael Mangangsa Kaisam Johnson amadi Anand Moirang Thembu Imphal East Porampat Police na pharaba matung Special Judge Manipur gi bench amana bail pikhraba matung Moirang Them Anand gi mathakta NI amadi CBI na Burma dagi conflict asi hena sakthoknanaba thajilakpani police station singdagi khulai lakpani haina puna case mari panchilakpada natana case asi Delhi transfer tawkhibasina khulngak pasingna atatai oina case kadana leiri hausik leiriba khulngak pasingi leiramdaba taragadi beli gi saktam kari oiramgani khanthabiyu makhoina unnecessary harassment natana court chathokchasin tawbada barada puba thang mangamloi makhoi mangamak thabak suraga saba ngaktani India gi mayokta lalhauba thulakhiba nati miyam gi thulakhiba makhoi bu victimize tawbusi tawhaning di haina magna makhata na phongdokhi makhasa tharak poina mapalam gi paukhra US ki jahaz Panama Canal da free oina satnaba taksin ki bu wafam Panama na yakidri US ki president Donald Trump na Panama Canal na lem na jahaz sing chatosin tawhona na taksin ki wa wafam bu Panama na yakidri haina paugi source amagi matungina phongdokli President Donald Trump gi makai digi US ki jahaz singbu Panama Canal da free oina satpa yanari haina claim tawbu laikhrabani US State Department gi makai digi pikhibi statement amada phongdokli bu warol gi matungina di US government gi vessel singadu Panama Canal da SARS phi yauduna satpa yaragani haibigi wafam ama phongdokre masina US ki government pu sahi amada $1 million kya gi senpham kanma ngamgadoribani Comment asigi matana pakhum piraduna Panama Canals Authority ACP na phongdokibu wapam amada Panama Canal phauduna satliba jahasing da free amadi tol leiba ngambagi sakti adulai masida aikoina US ki kariga mamong amatadu yanaba leiti US ki President Donald Trump gi makai digi di Panama Canal bu control tawningbagi apam utkrabani
Panama Canal as global goina lalon itik tawbagi lambi da su yamna maroi kilometer marfugani thui sangba Panama Canal asina Central America gi nation single lambi phaunabada tension baga loinana Atlantic amadi Pacific Ocean ga phaunaba ngami Secretary of State Marco Rubio na phongdokhiba warol gi matung inadi Latin America gi leibak singda khongchat pangthokliba sida Panama gi China gi influence hanthana bagi wapam taksili America gi makok thongba diplomat asina makha tana phongdokhibada Panama na khongthang adu lokhotpa nataba taragana US na darkar roiba khongthang sing lokhotuna leiba ani gi marak leiriba treaty edu gi makhada hak adu protect taunaba honagani haibigi thajaba wapam pikhin Marco Rubio na Panama President Jose Paulo Molino ga unaduna wari sanakri masigi sumathakta canal gi administrator oiriba Ricate Vasquez Moral ga su unaduna wari sanakri ACP na phongdokhiba warol gi matung ina dima gi khongsat asina US Navy ga puna thapak tawminaraga vessel sing adu canal adu da phawduna salpada maruwaina yengsingani haibigi thajaba wapam spiki Washington gi wari sanakraba matung tarakpada Panama gi makeidigi su commitment adu pirakhibani US ki masing yamlaba jahasingna Panama Canal sida phawraga sadoksin tawribani jahasing lising taraga mari rom henmana sei khudingi oina canal sida phawduna sali masi kariguma phawdaba taragadi South Africa romda sangna koitholaga satpigi khudong sadaba mayona ga doribani President Donald Trump na maki inaugural speech ta phongdokibada na Panama Canal bu China gi influence hengalakli basina maram moiraga lokshindana bu honaraga ne hena kiyen khiba leikhrabanen su paus da makhata na phongdorakli loisalak poina to pawme Donald Trump na Gaza lokshindana bu gi tharang Israel gi PM Benjamin Netanyahu na sakotkhri US ki President Donald Trump na Gaza paishinana bu gi satharaki ba tharang bu Israel gi Prime Minister Benjamin Sawat Kriya media report ki warol matung ina phongdokli Prime Minister Benjamin na Israel gi lanmi singbu Palestinian singbu Gaza digi hongdo khan khina bigi thorang adu da mateng pangna bigi dama sem sadunu leina bigi hukum tokre Donald Trump na Gaza city bu control toksina na ba paikhalaki ba thorang asi Middle East la riba lebak singi lusingba kaya manani akan mamong yaning da boli masi thaba oina pangthok yaroi da ba amadi ain kaiba thong amani haina phongdokli Israel gi Prime Minister Benjamin Donald Trump gi thorang sagot khibaga loina Gaza da laiba Palestinian singbu hondokna ba hona ba da mateng pangna bi wapum khankhre Egypt amadi Jordan na singbo leibak sing Gaza gi Palestinian sing adu hongdok hanana ba Donald Trump na khangan ba leikhrabani Donald Trump gi oina di Gaza da thukli bu lana sigi matung tarakwa Gaza city bu makoina control tawduna thambi gi apam adu laidi Donald Trump na White House ta pangthokhiba joint news conference amana leibak po numita wafam sigi matang na lapthoki adu bahari bu thorang asi malem gi leibak kyana su akan ma mona yaning da utpaga loina human right group kaya amana su akan ba criticize tawnarakli Donald Trump na sathariba thawong adu karigumba thabak oina pangthorak pataragadi madu international gi oina lairiba satna pathapu thugai bani masina Gaza da ethnic cleansing gi thawong sathabaga pangkhoi US ki ally oina satminariba western gi leibak kyana su Gaza da lairiba Palestinian singbu mafam hongdokna bigi wakhalon adu yaning da phongdokre Middle East da lairiba lusingba kya amana su Donald Trump gi thorang adu gi mayok da lairi ani su paus na makhata na phongdorakli Tentang sum na miyam da thamjaram gi duga hauzik oina di miyam paus matang asal sinjarage masum makhata bana wa update miyam pun ngai mina sena channel sigi makeri gi miyang pham na makhata na thamjari miyam pun na update ngai mina si